Matamgi Manipuri Wari channel asibu tabiriba khwai pumnamakpu taramno jeri ngasi samahau sangom matamsigi Devdas nipan suba tangkak amuk udana lagjeri mayam punna taminarasi Nungsi ungduna wakal manglaga phamlingai manager duna Nungsi how sir haiduna kamlangli manager duna laduna Nungsi se yam ungali kari wakal khalino kari su kandi sir sorry sir yare ado sargi manakta chango aduga nangi document singdo lojawro Nungsi wahaiduda mamit mana chap yungduna yengduna lay kaidorage aduk mana yenglude kari su tawdi sir ado sarna lawiba yaroidra manager Nungsigi maong du khangbana kari su khaluno yam phabane koi sir se mana hangbada chumna sengna kom jango Nungsi yam tanna khamnakli hai sir wadu hairam laga manager ki room dagi thorakduna lanthaiba ki thongjin mapanda leptuna leiri changla ki haiba ngamdabagi thongjinduda makhotuna khotuna lei tungdagi kudawrina Nungsi khangduna amaida phalai thorakli ure lanthoibana songning maidada leptuna yengduna leirambadu Nungsi mamaida phat makhada yengthei masa su pakhatbana niklei humang marik kamba haurakli Nungsi kari haisiga haina khale aduga khonjal niklap tawraga sorry sir lanthaiba ngai hagliptuna Nungsigi matawdo munnengli aduga changsalakli Nungsi lanthaiba namanakta changsalakpaduda ngakna lanthaiba da yengladuna tunghalli lanthaiba makhotu tingthorakli Nungsi madu ubada yaliba bektugi marido makhot anina jijet paisinjaduna kirap tawna mapera jena hairakli kaino sir Lanthaiba thonge hangakpaga Nungsina hairakliba wanduga dan chanari Lanthaiba ngakna Nungsida yengladuna haujugido kari haiba Nungsi tingak Lanthaiba da yenglagli Lanthaiba su second khara Nungsibu najabta leptuna yenglamnaga magi kana changkri aduga khonjal tawlab jango Nungsi mana khaluriba pakhaluriba aduga tayona rambaduda masamatomda phajinjari ikaiduna somlepta yorade thongji thengjalagi khara chatholaka lepo Nungsi pakhana rumayangduda phengna changlakli Lanthaiba thongno thengjilamnaga magi chair phamthei Nungsi Lanthaiba gi mamang oira makhoto punduna mamainon tharaga lepli Nungsi habani komingda Nungsi ngaklam yang khalakli aduga wakhalda khali kaino ai kawkhramalini masigi kangsase pharida hai sir Nungsi habani Lanthaiba machina phairap jingduna nonglakli nangno office da tawadaba thabakse karino khanglaba Hai sir karigino aduk nauriba leisabi nangna wai taiba samjitsipagi thabakse tawgena khalide Nungsi mamaidu leimaida non tharaga tapna khamlakli Sir leisabi mau anganga han haiba makhaide hingbada changliba pot khodeng chapmana na changi maramasena thabak de chirhau thiduna leithokpagi matamna te khanjaiduna amabo phanglabade haiduna tawjubani sir Lanthaiba Nungsina haiba wado thausadana class day kadai fawba damba sir 18 fawbadang tamjai imung day kana leiminaba sir akhoi mari lei phare hayengdagi thabak sei hawba yare ngasigi de halo sir Lanthaiba file ma yengna galai hayo yaragadi thabak sa topa mi moine yengbi biyagadra Lanthaiba wahayduda Nungsida phat yengnakni aduga khon kalapna kari problem lerake tolep isiro Lanthaiba saugalakli aduga harakli phagiro thabak ama tawga habase hana khalawdo kari kaige ha thabak se changringai do hana munan khanang boyadro nangna talagana nangi mohut ama ngasimang thiro hayengdagi thabak hawgadabane sir Lanthaiba Nungsigi wat do thalakni hayengni duga lakminaro yari thokro Nungsi wa makata ngamlamda damin thokre Lanthaiba Nungsi thokhraba matung yengduna leihori somdana Sujatana ne Kumarna hai kaidorage nei komlakdraba midubo hanjin kauridoba mama ni kadai chakige mi lai na thokibani ne geta Sujata gelomda manibu yengma thorakli ure nupi manga wari tawduna leblibada Sujata manegi manakta changsali Binitana kaidore mapan thorakli de atopa nupi to musa chatkre Sujatana pot yorolni haidana ngasai yukdo message lakpani ai kauraba ngasai habado
ꯑꯗꯨꯒꯤꯕꯨ ꯌꯥꯔꯦ ꯆꯪꯂꯁꯤ ꯂꯥꯎ ꯍꯣꯏ ꯑꯁꯨꯝꯅ ꯆꯪꯂꯛꯂꯤ ꯒꯦꯠ ꯂꯣꯟꯒꯦ ꯇꯧꯕꯒ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯒꯤ ꯄꯣꯠ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯃꯤꯗꯣ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯅꯨꯡꯁꯤꯅ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯪꯉꯣ ꯕꯤꯅꯤꯇꯥ THꯒꯤ ꯌꯨꯝꯁꯤꯕꯨ ꯃꯥꯅꯦ ꯁꯤꯗꯅꯦ ꯑꯣ ꯄꯣꯠ ꯌꯧꯔꯛꯄ ꯑꯣꯟꯂꯥꯏꯟꯗ ꯀꯛꯄꯒꯤ ꯑꯗꯨꯒꯤ ꯊꯤꯟꯖꯔꯛꯄꯅꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯌꯨꯝꯗ ꯆꯪꯂꯁꯤ ꯂꯥꯎ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯛꯇꯦꯅꯦ ꯌꯥꯔꯅꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯉꯥꯏꯖꯔꯝꯂꯒꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯄꯣꯠꯁꯤ ꯁꯣꯏꯔꯝꯂꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯟꯒꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯁꯣꯏ ꯁꯣꯏꯗꯁꯨ ꯌꯦꯡꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯪꯂꯛꯂꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯕꯤꯅꯤꯇꯥ ꯐꯤꯔꯣꯜ ꯑꯗꯨ ꯄꯛꯂꯕ ꯆꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯠꯇꯨꯅ ꯏꯟꯗꯨꯅ ꯌꯦꯡꯂꯤ ꯅꯨꯡꯁꯤꯁꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯀꯜꯂꯛꯄ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯩꯊꯣꯛꯂꯤ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯔꯥꯙꯦꯅ ꯎꯍꯧꯔꯗꯨꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯔꯛꯂꯤ ꯔꯥꯙꯦ ꯅꯨꯡꯁꯤꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯕꯕꯥ ꯑꯩ ꯑꯔꯪ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅ ꯌꯨꯝ ꯍꯟꯕꯗꯤ ꯊꯦꯡꯂꯨꯗ꯭ꯔꯣ ꯄꯨꯡ 4 ꯇꯥꯗꯧꯔꯦꯅꯦ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯛꯂꯤ ꯍꯩ ꯅꯈꯣꯏ ꯑꯅꯤꯒꯤꯗꯣ ꯀꯣꯟꯅ ꯌꯦꯡꯅꯔꯣ ꯑꯉꯥꯡꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯃꯥꯅ ꯆꯠꯀꯗꯧꯕ ꯂꯝꯁꯦ ꯂꯥꯞꯄꯤꯅꯦꯍꯦ ꯑꯩꯃ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯐꯤꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤꯉꯩꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒꯦ ꯍꯣꯏ ꯁꯨꯖꯥꯇꯥ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯨꯡꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅ ꯎꯔꯗꯤ ꯉꯛꯂꯗꯕꯅꯤ ꯃꯥꯗꯤ ꯁꯨꯖꯥꯇꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔꯤ ꯏꯆꯦ ꯑꯩ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯦ ꯑꯩ ꯑꯔꯨꯡ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤꯅꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅꯦ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯅꯅꯤꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯕꯛꯁꯦ ꯌꯥꯎꯔꯣꯏꯅꯣ ꯅꯨꯡꯁꯤꯁꯨ ꯅꯛꯃꯤ ꯇꯧꯗꯨꯅ ꯁꯨꯝ ꯄꯩꯁꯥ ꯊꯣꯛꯅꯕ ꯊꯕꯛ ꯑꯃ ꯊꯤꯔꯛꯄꯗ ꯊꯦꯡꯅꯈꯤꯕꯅꯤ ꯏꯆꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯦꯞꯄꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯈꯜꯂꯦ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯅꯦ ꯅꯪ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ ꯕꯤꯅꯤꯇꯥꯁꯨ ꯊꯣꯔꯛꯇꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯔꯦ ꯅꯨꯡꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯔꯥꯙꯦ ꯅꯨꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯅꯨꯡꯁꯤꯅꯦꯍꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯁꯥꯕꯤꯁꯨ ꯃꯄꯨꯡ ꯐꯥꯔꯦ ꯂꯩꯇꯕ ꯑꯋꯥꯕ ꯍꯥꯏꯕꯁꯤꯅ ꯌꯦꯡꯉꯨ ꯀꯌꯥꯗ ꯋꯥꯍꯜꯂꯛꯀꯦꯗꯣ ꯕꯥ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯛ ꯂꯥꯡꯈ꯭ꯔꯕ ꯂꯝꯗꯨꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯛꯂꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤ ꯂꯩꯇꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅꯅꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯄꯩꯁꯥ ꯇꯥꯟꯖꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯇꯅ ꯊꯕꯛ ꯂꯥꯛꯂꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨꯗ ꯄꯨꯛꯅꯤꯡ ꯈꯔ ꯊꯧꯒꯠꯄꯤꯔꯤ ꯅꯨꯡꯁꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯀꯥꯁꯤꯡꯗꯣ ꯍꯥꯟꯅ ꯁꯤꯠꯄ ꯁꯦꯡꯅꯕ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯧ ꯑꯗꯨꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯜꯂꯦ ꯊꯕꯛꯇꯤ ꯌꯥꯝꯅ ꯀꯣꯝꯕ ꯊꯕꯛꯅꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯦꯝꯃ ꯅꯨꯡꯁꯦ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯏꯅꯝꯃ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦ ꯑꯗꯨꯗꯤ ꯂꯥꯞꯄꯤꯅꯦꯀꯣ ꯅꯨꯃꯤꯠ ꯇꯥꯕꯒ ꯌꯥꯎꯗ꯭ꯔꯣ ꯅꯪ ꯍꯥꯟꯅꯁꯨ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯂꯥꯛꯑꯦꯅ ꯍꯥꯏ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯧꯕꯅ ꯃꯁꯤꯡ ꯊꯤꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯅꯝꯃꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯕꯛꯁꯦ ꯌꯥꯎꯔꯛꯄ ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯑꯗꯣ ꯏꯅꯝꯃ ꯁꯔ ꯂꯟꯊꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯥꯕ ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯥꯊꯤꯕꯅꯣꯗ ꯋꯥ ꯈꯟꯅꯕꯗꯅꯦ ꯊꯣꯛꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯃꯤꯅꯤ ꯃꯔꯥꯏꯕꯛꯇꯤ ꯌꯥꯝ ꯊꯤꯔꯕ ꯃꯤꯅꯤꯗ ꯅꯨꯡꯁꯤꯁꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯏꯅꯝꯃ ꯑꯝꯇ ꯂꯩꯕꯤꯌꯨ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯄꯪꯁꯤꯗꯤ ꯅꯨꯡꯁꯤꯁꯨ ꯅꯣꯛꯂꯛꯂꯤ ꯄꯨꯔꯅꯤꯃꯥꯅ ꯁꯔꯅ ꯀ꯭ꯂꯥꯁ 11-12 ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗꯅꯦ ꯃꯃꯥ ꯃꯄꯥꯁꯨ ꯀꯥꯏꯅꯈ꯭ꯔꯦꯅ ꯍꯥꯏ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯅꯅꯦ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯨꯝꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯃꯕꯣꯛ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯍꯣꯠꯅꯔꯛꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯏꯅꯝꯃ ꯁꯔꯁꯦ ꯑꯩꯕꯨ ꯎꯕꯗ ꯁꯥꯎꯗꯣꯏꯒ ꯉꯥꯎꯗꯣꯏꯒ ꯃꯌꯥ ꯀꯥꯈꯠꯂꯒ ꯉꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯌꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯃꯤ ꯁꯔꯗꯤꯅꯦ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯗꯕꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯄꯨꯡꯉꯣꯟꯗ ꯑꯣꯟꯅꯔꯦ ꯄꯨꯔꯅꯤꯃꯥꯗꯨ ꯅꯣꯛꯂꯛꯂꯤ ꯅꯨꯡꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯟꯖꯥꯗꯨꯗ ꯄꯤꯌꯣꯟ ꯑꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯅꯨꯡꯁꯦ ꯅꯪ ꯑꯩꯈꯣꯏ ꯁꯔꯅ ꯀꯥꯗ ꯑꯝꯇ ꯆꯪꯂꯧꯅ ꯍꯥꯏꯍꯧꯕꯅꯤ ꯅꯨꯡꯁꯤ ꯃꯁꯥꯗꯨ ꯊꯛꯀꯠꯅ
ꯀꯩꯒꯤꯅꯦ ꯍꯥꯏꯍꯧꯒꯦ ꯃꯈꯨꯠꯇ ꯆꯩꯒꯨꯝꯕ ꯀꯞꯄ ꯍꯧꯕ꯭ꯔꯣ ꯄꯤꯌꯣꯟꯗꯨ ꯅꯣꯛꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯦ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯗꯕꯣ ꯆꯪꯉꯨꯔꯣ ꯆꯠꯂꯣ ꯑꯃꯨꯛ ꯊꯦꯡꯉꯦ ꯂꯥꯛꯂꯦꯅꯅꯦ ꯀꯩꯒꯤꯅꯣ ꯅꯪ ꯉꯥꯡꯂꯛꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯣꯟ ꯑꯗꯨꯅ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯦ ꯅꯨꯡꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯠ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ ꯄꯤꯌꯣꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯗꯣ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯡꯁꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯂꯒ ꯊꯣꯡ ꯊꯤꯜꯂꯛꯂꯦ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯆꯪꯂꯛꯎ ꯅꯨꯡꯁꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯂꯩ ꯂꯟꯊꯣꯏꯕ ꯐꯥꯏꯜ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯅꯨꯡꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯁꯥꯔ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯂꯟꯊꯣꯏꯕ ꯃꯃꯤꯠꯇꯨ ꯅꯨꯡꯁꯤꯗ ꯐꯠ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯈꯣꯟ ꯈꯔ ꯋꯥꯡꯂꯞ ꯍꯥꯏꯔꯛꯂꯤ ꯅꯁꯥꯒꯤ ꯅꯊꯧꯁꯦ ꯀꯩꯅꯣ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯐꯝꯂꯒ ꯂꯩꯔꯨꯕ꯭ꯔꯣ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯍꯨꯟꯒ ꯁꯥꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯁꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯟꯊꯗꯨꯅ ꯇꯥꯔꯤ ꯌꯦꯡꯉꯣ ꯐ꯭ꯂꯣꯔꯗ ꯃꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤ ꯃꯈꯥꯗ ꯃꯃꯥꯏꯗ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯀꯤꯔꯞꯇꯧꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯉꯁꯥꯏ ꯂꯣꯏꯅ ꯁꯦꯡꯂꯝꯃꯕꯅꯤ ꯏꯅꯝꯃ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯩꯊꯣꯛꯆꯧ ꯍꯥꯏꯕ꯭ꯔꯥ ꯂꯟꯊꯣꯏꯕ ꯏꯛ ꯇꯧꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯍꯥꯏꯔꯛꯂꯤ ꯐ꯭ꯂꯣꯔꯗꯣ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯜꯗꯣ ꯍꯥꯏꯕꯅꯤ ꯊꯝꯂꯤꯕ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯤꯡꯗꯣ ꯌꯦꯡꯉꯣ ꯑꯣꯐꯜꯒꯤ ꯑꯣꯐꯜ ꯉꯥꯛꯇ ꯑꯝꯇ ꯌꯦꯡꯗ꯭ꯔꯣ ꯎꯗ꯭ꯔꯣ ꯅꯨꯃꯤꯠꯇꯣ ꯁꯥꯔ ꯁꯤꯗꯤ ꯉꯁꯥꯏ ꯏꯅꯝꯃ ꯄꯨꯔꯅꯤꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯅ ꯈꯪꯗꯗꯅ ꯁꯦꯡꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯖꯧ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯁꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯤ ꯀꯥꯏꯗꯅꯣ ꯅꯨꯡꯁꯤ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯇꯤꯡꯉꯛ ꯊꯧꯔꯛꯂꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤ ꯊꯣꯛꯈꯤꯕꯗꯣ ꯂꯣꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ ꯄꯨꯔꯅꯤꯃꯥꯅ ꯅꯪꯁꯦ ꯀꯔꯤꯒꯤꯅꯦꯅ ꯍꯥꯏꯒꯦ ꯀꯧꯔꯛꯂꯤꯗꯨꯕꯣ ꯏꯅꯝꯃ ꯁꯥꯔꯒꯤ ꯀꯥꯗ ꯂꯩ ꯒꯝꯂꯥꯁꯤꯡꯗꯣ ꯑꯣꯐꯜ ꯑꯣꯏꯅ ꯊꯥꯡꯉꯤ ꯁꯦꯡꯗꯣꯛꯅ ꯍꯥꯏ ꯏꯍꯦ ꯀꯩꯅꯣ ꯅꯍꯥꯟꯈꯩꯁꯨ ꯁꯦꯡꯗꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯉꯁꯤꯅ ꯑꯃ ꯈꯪꯗꯦꯅꯃ ꯅꯨꯡꯁꯤꯠ ꯑꯃ ꯍꯧꯏ ꯄꯨꯔꯅꯤꯃꯥꯅ ꯐꯦꯠ ꯇꯧꯔꯛꯂꯤ ꯆꯠꯂꯣ ꯑꯗꯨꯗꯤ ꯍꯣꯏ ꯅꯨꯡꯁꯤ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯤꯡꯗꯣ ꯁꯦꯡꯕ ꯍꯧꯔꯦ ꯂꯟꯊꯣꯏꯕ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕꯨ ꯆꯦꯞꯊꯗꯨꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤꯕ ಮಿꯠꯌꯦꯡꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯔꯒꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯎꯕꯗ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕ ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯅꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯅꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯊꯣꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯂꯟꯊꯣꯏꯕꯒ ꯅꯨꯡꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯊꯣꯔꯛꯂꯤ ꯂꯟꯊꯣꯏꯕ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ ꯍꯥꯏ ꯑꯦꯟꯖꯦꯂꯥꯁꯨ ꯁꯥꯔꯕꯨ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯔꯦ ꯄꯛꯇ꯭ꯔꯤ ꯆꯪꯉꯣ ꯐꯝꯃꯣ ꯁꯤꯗ ꯐꯅꯤ ꯁꯥꯔ ꯅꯨꯡꯁꯤ ꯑꯦꯟꯖꯦꯂꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯎꯔꯦ ꯃꯁꯛ ꯃꯇꯧ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯇꯝꯁꯤꯒꯤ ꯌꯣ ꯇꯥꯕꯤ ꯅꯨꯄꯤꯅꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯞ ꯆꯥꯏ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯨꯄꯥ ꯈꯨꯗꯤꯡ ꯉꯥꯎꯔꯣꯏꯗꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤ ꯐꯥꯎꯕ ꯃꯌꯥꯝ ꯎꯝꯁꯤꯟꯕ ꯀꯧꯕ ꯃꯈꯩ ꯃꯃꯤꯠ ꯀꯨꯞꯇ ꯑꯦꯟꯖꯦꯂꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯥꯔꯅ ꯑꯩꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯍꯦꯛꯇ ꯂꯥꯛꯏꯅꯤ ꯑꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯪꯗꯣꯏꯅꯣ ꯑꯦꯟꯖꯦꯂꯥ ꯂꯟꯊꯣꯏꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯤ ꯂꯟꯊꯣꯏꯕꯒꯤ ꯃꯔꯨꯞꯅꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯂꯩꯇꯦ ꯃꯄꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯑꯦꯟꯖꯦꯂꯥ ꯌꯥꯝ ꯆꯥꯟꯅꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯦꯟꯖꯦꯂꯥꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯪꯂꯅꯤꯌꯦ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯤ ꯉꯁꯤ ꯍꯨꯝꯅꯤ ꯈꯛꯇ ꯉꯥꯏꯔꯤꯅ ꯑꯍꯣꯏ ꯑꯩ ꯍꯟꯗꯛ ꯆꯪꯈꯤꯕꯗꯒꯤꯗꯤ ꯄꯥꯛꯅ ꯊꯣꯛꯂꯛꯑꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯁꯣꯜꯚ ꯇꯧꯔꯝꯂꯒꯦ ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯂꯤ ꯌꯥꯝ ꯍꯩꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯑꯦꯟꯖꯦꯂꯥꯁꯨ ꯅꯣꯛꯂꯛꯂꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕ ꯀꯧꯔꯛꯂꯤ ꯅꯨꯡꯁꯤ ꯎꯪꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ ꯂꯟꯊꯣꯏꯕ ꯈꯣꯟꯖꯦꯜ ꯀꯜꯂ ꯅꯨꯡꯁꯤꯗ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯈꯪꯈꯨꯝ ꯈꯨꯝꯂꯛꯂꯤ ꯁꯣꯔꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯥꯔ ꯂꯟꯊꯣꯏꯕ ꯇꯞꯊꯔꯗꯨꯅ ꯈꯪꯅꯧꯋꯣ ꯏꯃꯥꯟꯅꯕꯤꯅꯤ ꯑꯦꯟꯖꯦꯂꯥ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏ ꯑꯦꯟꯖꯦꯂꯥ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯆꯤꯝꯕꯥꯜꯗꯗꯤ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯍꯜꯂꯣ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯗꯨꯗꯤ ꯁꯥꯔ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯊꯣꯛꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯂꯟꯊꯣꯏꯕ ꯃꯃꯤꯠꯇꯨ ꯁꯧꯔꯞ ꯐꯩꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯁꯤꯗ ꯂꯩꯕꯁꯤ ꯃꯁꯥꯁꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯂꯟꯊꯣꯏꯕ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯨꯡꯁꯤ ꯇꯞꯅ ꯊꯧꯔꯛꯂꯤ ꯑꯦꯟꯖꯦꯂꯥꯅ ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯟꯊꯣꯔꯛꯂꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯟꯊꯣꯏꯕꯁꯨ ꯉꯛꯅ ꯑꯦꯟꯖꯦꯂꯥꯗ ꯌꯦꯡꯂꯛꯂꯤ
Nangi mingse ayam toina dakre. Saksam phajai yam ingi. Nungsi nakfe tawragli. Wow, phajari badogi mathakta dimple. Nangona ngawdaba midine thibada wana thawlani bo. Nungsi shutapna. Nangsam phajai. No. Aidi kesiliba mayam sina phajabi oibani. Aduga nangdi asi hairaga isai matik amuga sakjelagli. Sangke keda ningthi jabi nangsi aigi karano. Ay ngawi ko nangada. Lanthai bangak na Angela deng nagli nungsi nokfe tawsilaglaga. Thank you. Wado hairam naga nungsi nokfe tawrum naga thokri. Angela thokri nungsi gi maikaida meeting thamnaga koragli. Lanthai ba goino. Nungsi say ay koi jarage ay yam taina biyoba. Acha thoya da yam taning diko. Angela machina dum thoraklaga yang leli. As nangdi nabu yam phatena. As wati warem. Aina sariba mathasiga khara ko khan bangam gada na khalaga yare chakru chalo na yumda. Oh kawini hairo kari khane saino. Lanthai ba khonjal tamna ghairagli. Akhoi chita do muyum palmagi madam heng khidawri. Adudi hongno duna panan kro yari kaino. Aduda mana yam kana mari madawri adugini. Kai mari na isa napa later ba. Adubadi yam phaba ibaya malaida kuire. Adudi kari no walisiba. Ayum pande gai masu palo in hairi. Adudi nang su palo kaino chitagi khalaga. Yam laina ka hairi ina. Karino sida lurisiba nupi later ba. Ay ko ina matam khara gyoina hongna sen haibra. Lanthai ba so harauna. Aduni aina pambaso. Nangna sanayaraba. Aina 7 days ki manungda nupi pusalakani hairi ni mungda. Yam taning diko. Jana na hikta ga haine. Please Angela. Ako yani lohong nasi. Nangyaro ba? Wado hairaduna Angela gi manakta changlagduna Angela gi makhodo jena paisalagli.